मैम पुनः केस बेबीना किचन की चैनल असिदा तराम नोक्चरी मैम ngasi सुई अनोबा वीडियो में पुदना लाक्चरे ये वीडियो से जेमुदा नुंगाइबा लेरगदी लाइक शेयर सब्सक्राइब तौरगा सपोर्ट सु तौबिरमु अदु ngasi की वीडियो से मपुंग फाना जेमिनरसी थैंक यू मैम अहमद मैम अइना से पुखम अमदा आटा से काप अहुम खक लौजरे को अतासीदा अइना थुम खरा मा चाइसलगा फजना सुमाइना मिक्स तौसनजरे अदुगा इसिंगसु खरा हापचलगा अइना अतासे फजना तोलनी मरै मुन्ना अतासे तोलनी तोलबा मतुंगदा अइना ngahaga मुकोन अमदा हापचलगा रेस्ट तौरगा थम्मनी सुमाइना अइना पात्र अमदा रेस्ट तौरगा थम्मे मिनिट 10 गुंबा सुमाइना रेस्ट तौरगा थम्मगदी अतासे यामना अखोइगे नोइबा अतासे यामना सॉफ्ट ओइ तन्दा चाबदा हावी याबगी वानीबको अदु असि ngaha रेस्ट तौहलिङेदा अइना सिगा अखोइगी मना ताबी कोबी से कैबेज से अमा लौरगा अइना चाकुसिना पाइरगा स्लाइस तौरगा कच्चरे अइना केबेज से मुकक्पा लोइरगा अइना असिदा गाजर से तंखाय अमनि गाजर अमगी मपुम अमगी खरा चाव गाजर नेबको अरु जामा चावमल्ले जामल्लनी हाइदना अइना गाजर से हाफ तौरगा अदुगै अमका मुसमाना स्लाइस तौरगा कक्चरे अइना साइड लेरिबा मचा सिसु अइना सुमाइना सुम सेमदोइनेको गाजर सिसु सेम्बा लोइरे अदुना अइना से कोबी मना ताबी सिगा पुन्ना थम्मे अदुगा अइना सिदा अमुक हना शिमला मिर्च से सिमु अमा लौजरे अदुगा शिमला मिर्च सिदि मपुम अमा हापरोय मा शिमला मिर्च सिसु अइना सुमाइना मचेत तौना सरू अनि खक लौरगा सुमाइना मु स्लाइस तौरगा कक्चरे सिमुक सेम्बा लोइरगा अइना ngasai सेमगिबा सब्जीदुगा अमुक पुन्ना हापचल्ले कैबेज ने गाजर ने शिमला मिर्च ने तौरगा थम्मे अदुगा अइना सिदा तिलौ सिमु अमा लौजरे तिलौ सिमु लौरगा सुमाइना स्लाइस तौरगा सेमे तिलौ सिमु अइना सब्जी सेम्बा सिंगदुगी मरक्ता मु हापचनजरे अदो हौजी अइ असि सब्जी से सुमाइना दि थम्बा यादे अदुना अइ हौजी असिगा स्लाइसर चॉप अमा लौरे चॉपर अमा लौरे चॉपर सिदा मु हापचनजरे कैनै चॉपर सिदा अइना डाइरेक्ट हानादि चाव चावना पीस हापचलगदि चॉपर सिना हरेन तखाइबदने मुन्ना फजना तखाइबा ngamde हाइना चांगसु मानदि हाइदना सुमाइना का सेमजबनी अदो हौजी चॉपर सिदा अइना हापचलबा मतुंगदा अमुक चॉपर सिना फजना अमकम लैखाइरदि अमकम खरा कुपना चांग अमदा थोगलानेबको चामानबा चांग अमदा महीसु चेलोयबको अखोना स्लाइसर तौरगा सिटपदुदि मही थुएबको अदुदुना असिदि सुमाइना स्लाइस चॉपर सिदा अइना लैखाइबा से असिदि मागी महीगी सरुक्तु थोक्तबदुना अइना चॉपर सिगा तौजबनी चोपासिदा लैखाइरबनिना से कोबी मना कदिमदेदी गाजर शिमला मिर्च तो फजना पुथलरे अखोना जेमरसुदुम तंगबा ngamdani अदुगा अइ हजिक पुखम अमदा लौथोकचरगे अमुक्ता अइना ngasai सेमगिबा सब्जी सिंगदो अमुक्ता चॉपर मनुंगसिगा हापचनबा यादबनिना अइना अनिरक थोकना अइना सुमाइना चॉपर सिदा अमुक सेमदोकचबनी हौजी अमुक असिदा अइ मसला खरा हापचनजरगे अइना सेमबा सब्जी सिगी मथाक्ता अइना हापिसे हौजी
ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔꯗꯣ ꯒꯨꯜꯃꯣꯔꯤꯁꯀꯤ ꯄꯥꯎꯗꯔꯗꯣ ꯑꯗꯨꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯁꯣꯌꯥ ꯁꯣꯁꯇꯣ ꯑꯗꯨꯁꯨ ꯆꯥꯃꯁ ꯑꯃ ꯍꯥꯏꯗꯤ ꯆꯥꯃꯁ ꯃꯆꯥ ꯑꯃꯅꯦꯕ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯦꯁꯋꯥꯟ ꯆꯠꯅꯤꯗꯣ ꯑꯗꯨꯁꯨ ꯆꯥꯃꯁ ꯑꯃ ꯃꯈꯥꯏꯒꯨꯝꯕ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯍꯧꯖꯤꯛ ꯑꯂꯣꯏꯕꯗ ꯑꯩ ꯍꯧꯖꯤꯛ ꯆꯅꯝꯒ ꯁꯤꯡꯒ ꯁꯨꯕꯅꯤ ꯑꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯟꯒꯅꯤ ꯀꯩꯒꯤ ꯃꯣꯔꯣꯛꯇꯤ ꯍꯥꯞꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯒꯨꯜꯃꯣꯔꯤꯁ ꯄꯥꯎꯗꯔ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯁꯦꯁꯋꯥꯟ ꯆꯠꯅꯤꯁꯤꯁꯨ ꯈꯤꯇꯪ ꯁꯥꯔꯞ ꯆꯠꯂꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯣꯔꯣꯛꯇꯤ ꯍꯥꯞꯇ꯭ꯔꯦ ꯑꯂꯣꯏꯕꯒꯤ ꯑꯣꯏꯅ ꯊꯨꯝꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯊꯨꯝꯁꯦ ꯍꯥꯞꯄꯒꯗꯤ ꯁꯕꯖꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯁꯕꯖꯤꯁꯦ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯔꯣꯏ ꯀꯩꯅ ꯆꯣꯠꯊꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯥꯃꯁꯁꯤꯅ ꯐꯖꯅ ꯃꯤꯛꯁꯁꯨ ꯇꯧꯁꯟꯖꯔꯦ ꯑꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯟꯖꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯃꯣꯃꯣꯒꯤ ꯁ꯭ꯇꯦꯟꯗꯣ ꯑꯃ ꯂꯧꯔꯒ ꯑꯁꯤꯗ ꯊꯥꯎ ꯐꯖꯅ ꯇꯩꯁꯟꯖꯔꯦ ꯃꯣꯃꯣ ꯁ꯭ꯇꯦꯟ ꯅꯠꯇ꯭ꯔꯒꯁꯨ ꯖꯍꯥꯟ ꯂꯩꯕ ꯖꯥꯂꯤ ꯑꯃꯗ ꯁꯦꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯩꯗꯤ ꯃꯣꯃꯣ ꯁ꯭ꯇꯦꯟꯁꯦ ꯑꯣꯏꯅ ꯂꯧꯖꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯇꯣꯠꯂꯒ ꯊꯝꯈꯤꯕ ꯑꯇꯥꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯁꯤ ꯎꯔꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯣꯐ ꯑꯣꯏꯒꯗꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗꯒꯤ ꯑꯩꯅ ꯂꯧꯔꯒ ꯄꯤꯛꯅ ꯄꯤꯛꯅ ꯈꯨꯠꯁꯤꯅ ꯕꯣꯜ ꯃꯆꯥ ꯑꯃꯃꯝ ꯇꯥꯔꯅꯤ ꯁꯨꯃꯥꯏꯅ ꯕꯣꯜꯁꯦ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯇꯥ ꯇꯛꯅꯕꯒꯤ ꯐꯥꯟ ꯑꯃ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯇꯛꯅꯕꯒꯤ ꯕꯦꯂꯦꯟꯁ ꯑꯃ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯇꯟꯁꯦ ꯐꯖꯅ ꯇꯛꯆꯔꯦ ꯁꯨꯃꯥꯏꯅ ꯀꯣꯏꯅ ꯇꯧꯔꯒ ꯄꯥꯅ ꯇꯧꯔꯒ ꯇꯛꯑꯦ ꯌꯥꯝꯅ ꯄꯥꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯁꯦꯝꯅ ꯊꯝꯈꯤꯕ ꯑꯩꯒꯤ ꯃꯁꯥꯂꯥꯗꯣ ꯑꯗꯨꯗꯨꯅꯤ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯑꯩ ꯁ꯭ꯇꯤꯝ ꯁꯨꯠ ꯑꯣꯏꯈꯤꯗꯦ ꯁꯤꯁꯦ ꯑꯉꯧꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯑꯍꯤꯡꯕꯗꯨꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯇꯛꯄ ꯑꯇꯥꯗꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯐꯣꯜ ꯇꯧꯁꯜꯂꯒ ꯔꯣꯜ ꯇꯧꯔꯅꯤ ꯔꯣꯜꯁꯦ ꯇꯧꯁꯜꯂꯒ ꯀꯣ ꯃꯄꯥꯟꯁꯦ ꯑꯃꯨꯛ ꯃꯣꯏꯅ ꯅꯞꯁꯟꯒꯅꯦꯕꯀꯣ ꯇꯥꯏꯠ ꯇꯧꯁꯜꯂꯒ ꯇꯟꯁꯤꯒꯤ ꯃꯊꯛꯇ ꯁꯕꯖꯤꯁꯨ ꯈꯤꯇꯪ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯕ ꯁꯕꯖꯤꯗꯣ ꯑꯩꯅ ꯔꯣꯜ ꯇꯧꯕꯗ ꯆꯣꯡꯅꯅꯁꯦ ꯈꯔ ꯅꯞꯄꯦ ꯑꯁꯤ ꯀꯩꯁꯨꯕꯨꯗꯤ ꯅꯠꯇꯦ ꯐꯠꯇꯕ ꯅꯠꯇꯦꯕꯀꯣ ꯁꯕꯖꯤꯗꯨꯅꯦꯕ ꯒꯥꯖꯔꯒ ꯀꯣꯕꯤꯒꯅꯤ ꯈꯤꯇꯪ ꯅꯞꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯊꯝꯃꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯃꯣꯃꯣ ꯁ꯭ꯇꯦꯟ ꯑꯃ ꯊꯥꯎ ꯇꯩꯈꯤꯕꯗꯣ ꯑꯗꯨꯒ ꯑꯩ ꯑꯁꯤꯒꯤ ꯇꯟꯁꯤ ꯍꯥꯞꯆꯤꯜꯂꯒ ꯃꯩꯗ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯤ ꯃꯈꯥ ꯊꯪꯕꯒꯤ ꯁꯔꯨꯛꯁꯤꯅ ꯏꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯅꯤ ꯃꯊꯛꯀꯤ ꯁꯔꯨꯛꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯦꯝꯈꯤꯕ ꯇꯟꯗꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 15ꯒꯨꯝꯕ ꯑꯩꯅ ꯁꯤꯒ ꯁ꯭ꯇꯤꯝ ꯇꯧꯖꯔꯦ ꯑꯁꯤ ꯁ꯭ꯇꯤꯝ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯁꯤꯗ ꯕꯥꯎꯜ ꯑꯃꯗ ꯃꯩꯗꯥꯁꯦ ꯈꯔ ꯂꯧꯔꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯑꯩꯅ ꯄꯥꯅ ꯇꯧꯔꯒ ꯅꯩꯕꯗꯨꯅꯦꯕꯀꯣ ꯏꯁꯤꯡꯁꯤꯅ ꯄꯥꯅ ꯇꯧꯔꯒ ꯅꯩꯔꯒ ꯊꯝꯃꯅꯤ ꯉꯥꯏꯍꯥꯛ ꯑꯁꯤ ꯅꯩꯔꯒ ꯉꯥꯏꯍꯥꯛ ꯑꯁꯤ ꯊꯝꯃꯤꯉꯩꯗ ꯑꯃꯨꯛ ꯑꯩꯅ ꯍꯧꯔꯤꯕ ꯇꯟꯁꯤꯒ ꯆꯥꯃꯤꯟꯅꯒꯗꯕ ꯑꯩꯅ ꯁꯤꯒ ꯆꯥꯠꯅꯤ ꯑꯃꯁꯨ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯆꯠꯅꯤꯁꯤꯃꯨꯛ ꯁꯦꯝꯃꯁꯤ ꯑꯗꯣ ꯆꯠꯅꯤꯁꯤꯗꯤ ꯑꯩꯅ ꯁꯦꯝꯗꯣꯏꯁꯦ ꯌꯥꯝꯅ ꯑꯂꯥꯏꯕ ꯃꯑꯣꯡꯗꯅꯤ ꯕꯥꯎꯜ ꯑꯃ ꯂꯧꯔꯅꯤ ꯕꯥꯎꯜꯁꯤꯗ ꯑꯩꯅ ꯍꯥꯞꯆꯤꯟꯗꯣꯏꯁꯦ ꯁꯦꯁꯋꯥꯟ ꯆꯠꯅꯤꯗꯣ ꯆꯥꯃꯁ 2 ꯈꯛ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯀꯦꯆꯞꯀꯤ ꯇꯃꯥꯇꯔ ꯁꯣꯁꯇꯣ ꯑꯗꯨꯗꯨꯃꯨꯛ ꯑꯩꯅ ꯆꯥꯃꯁ ꯑꯃꯒ ꯍꯥꯞꯆꯤꯜꯂꯒ ꯃꯤꯛꯁ ꯇꯧꯁꯜꯂꯅꯤ ꯐꯖꯅ ꯃꯍꯤ ꯂꯥꯡ ꯆꯥꯅꯤꯡꯉꯒꯅ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯅꯤ ꯃꯍꯤ ꯂꯥꯡꯗ꯭ꯔꯒꯅ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯦꯝꯃꯅꯤ ꯑꯁꯤ ꯂꯣꯏꯔꯦ ꯑꯩꯒꯤ ꯆꯠꯅꯤꯁꯤꯃꯨꯛ ꯁꯦꯝꯕ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯤ ꯁꯥꯊꯤꯅ ꯍꯥꯎꯏ ꯑꯁꯤ ꯔꯦꯗꯤ ꯑꯣꯏꯔꯕꯅꯤꯅ ꯇꯟꯗꯣ ꯃꯨꯟꯕꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯑꯕꯀꯣ ꯑꯩꯅ ꯃꯩꯗ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯃꯨꯟꯗꯅ ꯁꯤ ꯊꯥꯡꯗꯔꯒ ꯑꯩꯅ ꯆꯥꯛꯀꯨ ꯑꯃ ꯄꯥꯏꯔꯒ ꯄꯤꯁ ꯇꯧꯔꯒ ꯁꯦꯝꯖꯔꯦ ꯁꯦꯝꯃ ꯃꯇꯨꯡꯗ ꯑꯩꯅ ꯃꯩꯗꯥꯁꯤꯒ ꯑꯩꯅ ꯅꯩꯔꯒ ꯊꯝꯈꯤꯕ ꯃꯩꯗꯥꯗꯨꯒ ꯁꯨꯃꯥꯏꯅ ꯂꯨꯞꯁꯜꯂꯒ ꯑꯃꯨꯛ ꯂꯨꯞꯁꯜꯂꯒ ꯑꯣꯟꯊꯣꯛꯑꯒꯅꯦꯀꯣ ꯈꯤꯇꯪ ꯀꯩꯅꯣꯗ ꯃꯩꯗ ꯈꯥꯡ ꯑꯃ ꯈꯪꯗꯦ ꯇꯋꯥ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯐ꯭ꯔꯥꯏ ꯄꯦꯟ ꯈꯪꯗꯦ ꯊꯥꯡꯒꯠꯂꯒ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯇꯧꯖꯔꯤꯅꯦꯕꯀꯣ ꯈꯥꯡꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯕ ꯇꯟꯁꯤ ꯁꯥꯏꯠ ꯑꯃ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯒ ꯂꯣꯏꯅ ꯃꯨꯟꯅꯕ ꯉꯧꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯃꯊꯪ ꯇꯧꯅ 2-3 ꯊꯣꯛꯅ ꯉꯧꯖꯩꯑꯕꯀꯣ
ꯑꯩꯅ ꯐ꯭ꯔꯥꯏ ꯄꯦꯟꯗ ꯇꯥꯎꯖꯔꯤꯕ ꯇꯟꯁꯦ ꯃꯨꯜꯂꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯑꯩ ꯂꯧꯊꯣꯛꯆꯔꯒꯦ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯦꯞꯀꯤꯟ ꯄꯦꯄꯔꯗꯣ ꯑꯃ ꯊꯥꯖꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤ ꯑꯩꯅ ꯐ꯭ꯔꯥꯏ ꯄꯦꯟꯗ ꯇꯥꯎꯕꯅꯤꯅ ꯊꯥꯎꯒꯤ ꯁꯔꯨꯛꯁꯦ ꯈꯔ ꯌꯥꯎꯔꯤ ꯊꯥꯎꯁꯦ ꯁꯤ ꯄꯦꯄꯔꯁꯤꯅ ꯈꯔ ꯑꯣꯕꯖꯥꯔꯕ ꯑꯣꯏꯈꯤꯅꯕꯒꯤ ꯍꯥꯏꯗꯅ ꯑꯩꯅ ꯄꯦꯄꯔꯁꯦ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯇꯟꯁꯦ ꯂꯧꯊꯣꯛꯆꯔꯒ ꯁꯤꯒ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤ ꯍꯥꯞꯄꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯅꯕꯒꯤ ꯔꯦꯗꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯁꯦꯝꯃꯤꯁꯦ ꯃꯌꯥꯝ ꯁ꯭ꯅꯦꯛꯁ ꯇꯥꯏꯝꯗꯁꯨ ꯆꯥꯕ ꯌꯥꯏ ꯅꯨꯡꯗꯥꯡꯗꯁꯨ ꯆꯥꯕ ꯌꯥꯏ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯆꯠꯅꯤꯗꯨꯒꯁꯨ ꯁꯤꯗ ꯊꯝꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯇꯟꯁꯦ ꯃꯆꯦꯠ ꯑꯃ ꯊꯥꯡꯒꯠꯂꯒ ꯑꯩ ꯁꯦꯒꯥꯏꯔꯒꯁꯨ ꯌꯦꯡꯍꯟꯖꯒꯦ ꯃꯅꯨꯡꯗꯁꯨ ꯐꯖꯅ ꯃꯨꯟꯕꯅꯤ ꯃꯌꯥꯝ ꯍꯥꯎꯕꯁꯨ ꯌꯥꯝꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯣꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯖꯔꯤ ꯃꯌꯥꯝ